Hoi Entertainment YouTube channel ngasisu mayamgidamakta Panthai Pauro puduna lakchari. Panthai Pauro hariba larikudagi mayamda Pauro khara pathokchabani. Ngasigi Panthai Pauro asina ahom suba tangkak oina pathokchagadabani. Panthai Pauro asi pathokchaba matamda soiki lankiba kaya ama yaurabasu tabibasingna ngakpiu haiba wafamsi thamjaraga ngasigi Pauro asi pathokchage. Ngasigi ahanba Pauro asidi suningdabasingidi thabak leite suningbasingidi thabak lei. Pauro sigi nungi atradi thabak suningba miyoisingidi thabakki thabak ngaktani. Suningdabasingidi thabak leite haina phongdokpani. Aikhoi miyoibana hinglibasi thabakini haiba wafamsi khak kaupade. Chahi yamli makhai thabaksu noma asum yamkhulakani. Chahi chama thabak chama hainaribani. Afang thabak subada ikaiba hainadaba lapa nakpa thipharoi. Punsidi sinthani thabakni. Thabakkidamak hingsi chanabagidamak hingloisi. Chaukhatpa mimanaba Kangleipak Manipur ama oinabagidamak aikhoi thabak susi. Miyan chasingbu tathi taoina su tawbinu aikhoi kisu icha isu kaya miramda mahi tamli. Aikhoi nasu makhoibu ikai khumnasi makhoi nasu aikhoibu ikai khumnahansi. Makhoina thabak suriba kudingmak aikhoina loina mahut sinduna thabak surabadi makhoisu sufam nompham khangdaduna mathanda chachakhini. Paurosina phongdokliba suningdabasingi thabak leite suningbasingi thabak lei hairibasina phongdoklibasi thabak chilhau thipadi haibani. Thabak sufam nompham leibanani mitopsingna khurak hangdana leiriba. Asumna aibana makhadana ibirami nahagidamakta kedona thonglauna hangli. Kedo Kanglei Economy Development Organization. Mathangi Pauro asidi mathina asuk hauradi masadi kayam hauramni. Pauro mateksiki nungi icheldi haudong lamboibana pibet macha chage tawbada phanghaudaduna mathi oina chababu haibani. Atopa wafam amana haudong lamboiba hairibasi atai kanasu natte maitai natpu laigi liklambu muthatke haina longnam tawduna changlakhiba Sandidas Gosaibu haibani. Pibet hairiba ujeksina Kangleipaki imabu haibani. Maja taret hairibasina pakhangbagi chada nauda yek taretpu haibani. Mamangai ningthau pamhaibana Kanglada ningthau oina palingai matamda thokhiba thodokshing adubu maichaushina haudong lamboiba pibet mapi machada paurok tawduna chinthang yaina linakhiba pauro warini. Asumna makhadana aibana ibirami leibak ningthongna prajagi wa tabidrabadi lekha taraba leibaki mau thabani. Mathangi pauro pathokjage. Mathangi pauro asidi migi chai kanganu. Pauro sigi nungi icheldi aikhoi miyoibana isagi nattaba mipot maral nupi angang mitarunu haina phongdokpani. Aina aigi leijariba ipot iral taru tanana sijinaba karigumbada aigida leitaba pot chai waidana sijinarurabasu ningthijana amuk pithokpiba loinana aina aigi punsi khongloi oigadawriba taloi natraga kanagumbi nupisingi kada yeloidabani. Karigumba kana khangloi uroi haiduna masana yanabu oirasu yadana oirasu khak mitaba tawfade. Nahangna migi nupi angangda mitaduna kudum change khalabadi nahaki taroibusu kanagumbasingna soidana mitakhini kudum chankhini. Wafamsina phongdoklibadi migi chai kanganu hairiba ariba pauro asina takli atopasingi mapot maral mitaganu. Migi masak phajabi taloi mitaganu nahaksu awafamda tagani phongdokpani. Asumna makhadana aibana ibirami nupi khunaibu ikai khomnarabadi chakhotpa samas ama oirakani. Mathangi pauro asidi yausang loira abir thungba.
ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯐꯝ ꯃꯇꯝ ꯆꯥꯅꯗꯕ ꯍꯥꯏꯕꯅꯤ꯫ ꯌꯥꯎꯁꯪ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩꯁꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝꯅꯤ꯫ ꯑꯕꯤꯔ ꯇꯩꯕ, ꯄꯦꯖꯒꯥꯔꯤ ꯀꯥꯞꯄ, ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕ ꯀꯨꯝꯍꯩꯅꯤ꯫ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯃꯆꯨ ꯃꯆꯨꯒꯤ ꯑꯕꯤꯔ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯒꯗꯕ ꯑꯕꯤꯔꯗꯨ ꯃꯇꯝ ꯆꯥꯅ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯐꯪꯗ꯭ꯔꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯑꯋꯥꯡꯒꯤ ꯏꯕꯥꯏ ꯔꯥꯖꯦꯟ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯌꯦꯡꯕ ꯌꯥꯕ ꯗꯥꯛꯇꯔ ꯌꯦꯡꯉꯤ, ꯃꯥꯏꯕꯁꯨ ꯌꯦꯡꯉꯤ, ꯄꯩꯁꯥꯗ ꯃꯇꯤꯡꯉꯤ꯫ ꯑꯔꯦꯝꯕ ꯍꯥꯏꯗꯨꯅꯤ ꯐꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯃꯤꯔꯝꯗ ꯆꯠꯂꯒꯦ ꯂꯦꯞꯂꯝꯃꯤ꯫ ꯖꯤꯄꯤ ꯐꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯖꯤꯄꯤ ꯐꯟꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤ ꯑꯌꯥꯕ ꯉꯥꯏꯔꯤꯉꯩꯗ ꯏꯕꯥꯏ ꯔꯥꯖꯦꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯕꯅ ꯐꯤꯔꯣꯏ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯤꯄꯤ ꯐꯟꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯍꯧꯏ ꯏꯆꯦꯅꯗꯤ꯫ ꯍꯟꯗꯛꯀꯤ ꯏꯕꯥꯏ ꯔꯥꯖꯦꯟꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯑꯕꯤꯔ ꯊꯨꯡꯕ ꯍꯥꯏꯗꯨ ꯇꯥꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯏꯕꯅ ꯏꯕꯤꯔꯝꯃꯤ꯫ ꯑꯅꯥꯕꯕꯨ ꯗꯥꯛꯇꯔꯅ ꯂꯥꯌꯦꯡꯕꯗꯤ ꯉꯝꯃꯤ, ꯁꯤꯕꯗꯒꯤ ꯀꯟꯕꯗꯤ ꯉꯝꯗꯦ꯫ ꯃꯊꯪꯒꯤ ꯄꯥꯎꯔꯧ ꯑꯁꯤꯗꯤ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕ ꯂꯩꯕꯔꯥ ꯂꯩꯕꯅꯦꯗ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯩꯈꯣꯏꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤ ꯅꯠꯇꯕ ꯂꯥꯏꯁꯤꯡꯅ ꯍꯔꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯁꯩꯁꯛꯂꯕ ꯂꯥꯏꯁꯣꯟ ꯏꯁꯩꯅꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯣꯏ ꯂꯥꯎꯕ ꯍꯥꯏꯕ ꯊꯧꯔꯝꯁꯤ ꯑꯆꯝꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯂꯧꯅꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯁꯤꯗꯤ ꯄꯥꯟꯒꯤ ꯀꯨꯝꯍꯩ ꯊꯧꯔꯝ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕ ꯄꯥꯎꯔꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯍꯥꯏꯕꯁꯤ ꯅꯠꯇꯕ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯍꯔꯥꯎꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯀꯨꯞꯈ꯭ꯔꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯍꯤꯡꯂꯤ ꯃꯈꯩ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯂꯥꯏ ꯍꯣꯏ ꯂꯥꯎꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯃꯇꯦꯛꯄꯨ ꯂꯥꯏ ꯍꯣꯏ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯅꯤꯡ ꯂꯝꯕꯤ, ꯂꯥꯏꯐꯪ ꯂꯝꯕꯤ, ꯂꯧꯁꯤꯡ ꯐꯪꯅꯕ ꯇꯥꯟꯕ ꯀꯨꯝꯍꯩꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯏꯕꯅ ꯏꯕꯤꯔꯝꯃꯤ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯏꯅꯥꯠꯄꯨ ꯈꯣꯡꯒꯥꯎꯅꯕꯗꯤ ꯏꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯕꯒ ꯑꯝꯍꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯔꯧ ꯑꯃ ꯄꯥꯊꯣꯛꯆꯒꯦ꯫ ꯄꯥꯎꯔꯧ ꯑꯗꯨꯗꯤ ꯍꯥ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯗ꯭ꯔꯣꯡ ꯍꯣ ꯅꯇꯨ ꯂꯩꯃ ꯀꯥꯡ ꯀꯣꯛ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯏꯆꯦꯟꯗꯤ ꯀꯩꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯦꯜꯂꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯇꯝꯊꯤꯔꯕ ꯄꯨꯛꯆꯦꯜꯕꯨ ꯐꯣꯡꯗꯣꯛꯇꯨꯅ ꯆꯤꯉꯨ ꯃꯥꯏꯆꯧꯁꯤꯡꯅ ꯐꯣꯡꯅ ꯍꯥꯏꯕ ꯌꯥꯗꯕꯅ ꯄꯥꯎꯔꯧ ꯇꯧꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯊꯕꯥꯇꯣꯟ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯇꯦꯝꯁꯤꯟꯅꯔꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯊꯕꯥꯇꯣꯟꯅ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯎꯇꯣꯡ ꯑꯍꯣꯕ ꯑꯃ ꯄꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯥꯔꯛꯂꯝꯃꯤ ꯀꯕꯨꯏ ꯀꯩꯑꯣꯏꯕꯕꯨ꯫ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯏ ꯄꯨꯔꯨꯏ ꯃꯅꯤꯡ ꯍꯣꯕꯅꯤꯅ ꯊꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯑꯃꯨꯛꯁꯨ ꯁꯣꯛꯏ ꯌꯥꯗꯦ ꯊꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯇꯧꯗꯨꯕꯨ ꯂꯣꯟꯅ ꯌꯦꯡꯂꯗꯨꯅ ꯎꯇꯣꯟꯗꯒꯤ ꯀ꯭ꯋꯥꯛ ꯑꯃꯅ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯍꯥ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯗ꯭ꯔꯣꯡ ꯍꯣ ꯅꯇꯨ ꯂꯩꯃ ꯀꯥꯡ ꯀꯣꯛ꯫ ꯑꯁꯨꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯤꯕ ꯀ꯭ꯋꯥꯛꯀꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯎꯇꯣꯡꯗꯨ ꯐꯥꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯣꯕ ꯎꯇꯣꯡ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯗꯤ ꯂꯣꯟꯅ ꯆꯦꯜꯂꯛꯄꯅ ꯃꯕꯨꯡ ꯑꯃ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯀꯕꯨꯏ ꯀꯩꯑꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯕꯨꯡ ꯇꯔꯦꯠꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯀ꯭ꯋꯥꯛ ꯃꯤꯌꯥꯟ ꯒꯨꯔꯨ ꯁꯥꯟꯇꯤꯗꯥꯁ ꯃꯕꯨꯡ ꯇꯔꯦꯠ, ꯀꯪꯂꯩ ꯌꯦꯛ ꯇꯔꯦꯠ, ꯊꯕꯥꯇꯣꯟ ꯌꯦꯛ ꯇꯔꯦꯠ ꯅꯨꯡꯗ ꯑꯃꯠꯇ ꯂꯪꯅ ꯊꯣꯛꯄ ꯃꯩꯇꯩ ꯂꯤꯆꯠꯄꯨ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯕ ꯄꯥꯎꯔꯧ ꯑꯃ ꯄꯥꯊꯣꯛꯆꯒꯦ꯫ ꯄꯥꯎꯔꯧ ꯑꯗꯨꯗꯤ ꯎꯖꯥꯎ ꯇꯦꯛꯂꯗꯤ ꯎꯁꯥ ꯌꯥꯎꯏ꯫ ꯄꯤꯔꯝꯂꯤꯕ ꯄꯥꯎꯔꯧ ꯃꯇꯦꯛ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯅꯨꯡꯒꯤ ꯚꯥꯕꯇꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯍꯜ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯁꯤꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯅꯤ꯫ ꯎꯄꯥꯜ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯔꯦꯡ ꯐꯟꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯖꯕ ꯋꯥꯐꯝꯅꯤ꯫
ꯑꯗꯨꯅ ꯎꯄꯥꯜꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯒꯤ ꯇꯦꯛꯄ ꯃꯇꯝꯗ ꯎꯄꯥꯜꯗꯨꯅ ꯇꯦꯛꯄ ꯃꯇꯝꯗ ꯎꯁꯥ ꯃꯁꯥ ꯃꯔꯦꯡ ꯌꯥꯎꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯕꯤꯖꯦ ꯈꯣꯏꯒꯤ ꯃꯄꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯁꯤꯡꯗꯨ ꯑꯋꯥꯕ ꯀꯌꯥ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏꯁꯨ ꯂꯩꯇ ꯂꯩꯇ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕ ꯇꯥꯏꯕꯪꯒꯤ ꯍꯧꯅꯕꯤ ꯀꯌꯥꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯄꯥꯡꯅ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯁꯨ ꯅꯣꯛꯅ ꯆꯥꯎꯕ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯀꯤꯕꯅ ꯂꯩꯇ ꯂꯩꯇ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯁꯤꯟꯗꯨꯅ ꯀꯔꯃ ꯁꯔꯥꯠ ꯂꯥꯟꯅ ꯊꯧꯔꯝ ꯁꯣꯟꯈꯤꯕꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯈꯤ꯫ ꯀꯔꯃ ꯂꯥꯟꯅ ꯊꯧꯔꯝ ꯀꯨꯃꯣꯟ ꯊꯧꯔꯝ ꯄꯤꯛꯅ ꯁꯣꯟꯕ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯗꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯎꯖꯥꯎ ꯇꯦꯛꯂꯗꯤ ꯎꯁꯥ ꯌꯥꯎꯏ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯏꯕꯅ ꯏꯕꯤꯔꯝꯃꯤ꯫ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯇꯨꯡꯒꯤ ꯄꯣꯠꯂꯣꯏ ꯈꯟꯊꯍꯧꯁꯤ꯫ ꯑꯁꯨꯝꯅ ꯎꯖꯥꯎ ꯇꯦꯛꯂꯗꯤ ꯎꯁꯥ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯑꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯥꯎꯔꯧ ꯑꯣꯏꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯄꯥꯎꯔꯧꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫